Maruiba Todang Loriba Labak Sigi and Yanglin Cheruni Anuga Highness Wikogi Anurag na Fondoki by Kogi Textile Commerce and Industries Amasung Transport Ki Edisnanship Secretary Taupuriba Anurag Bas Paina Fondokre Kogi State Ki Takta Kuntraga Taret Chuba drivers take it from Tau ground the Pantokre Divergis in Pamda Lady Western State Economic Yanglin Cheruni I walk Numan Pundog Libasi Kungarang sit diverse take it on Tongan Ba manipur gi mafum singda to malayam gi wena su koi diverse de si dom pangthona hai na koi tongan tongan ba manung hanjin ba mafum singda pho dum pangthona hai ba tare ba diverse sing na thengnari ba to ga diverse sing lori ba thodang si matang da gi no plus pa na phone do lo phum si kamai yeng yam su ba phum ni kano da akhoi manipur da sahi khuding ki oina January tara marisi akhoi gi drivers day haidana pangthok tun lapasi kuntraga nithoi kuntra taret laksur pani masi drivers day na pangthok pa hauki basiki maru oiba maramdi akhoi gi kano da mangsa drivers singna akhoi gi driver haibsi akoina stage da paliba drivers sing maru ina manipur dagi Canada, okay, Assam, da Guwahati, da Kolkata, da Silchar, da Karida, Asmana, okay, interstate, Kanogi, transport ki driver sing Maruina, okay, Tau, Purapa, Adagi, Kanogi San, no problem sing Purapa, Adagi, okay, Hing, but Sangba, Tangai Padaba, essential commodity sing, Purliba Adumba, Gari singi, truck driver sing, Ayamana. Ada driver sing si ngasai ki Manipur state da amasung north east da haitare ne Nagaland yauna kanogi laluba khulai paiba laluba sing makhoi ki kanota I ho kano se yamna kan kalapa matam du da khoi Manipur ki driver sing se makhoina lambi da khamaga pharaga extortion to ba haitare makhoi tax makhoina haiba tax haitare akhoina the extortion haidise masi makhoina namna pi da ba yadabgi kano hekta low Yamna amount sit sound loba. Ataki Makwina loin Kaido evening, Nana port adu purpagina ACP getoni, adu purpagina ACP getoni have si loina, loin canner wafung actani, saying purpagi, tau purpagi, bilamati purpagi, jinga purpagi, alu purpagi, delo purpagi, simbat the ex mam say. Masi Lomandana driver mam say, ang papana problem even haitare. I hing nung till Kaktan Gadi, si taure harakas sidista, Yamna risky or about Lambisu Achobosnata, Kura, pick Sing Lambi says a quick Tawai Kubak the happy haraga, Gari Taur driver sing say, Masay Maki take speedy have gay, Mamma the Wahamda, Wahuda, drivers sing Fubiba, I think no main copy bar, I the gay Canada, Simomam said to say, Masinkan talk Haitare, Mansa. I the gay Karamotam Dana, can port Tana Yaudiba Gari say, sing a low card interga. Intergiba, not petrol hizzle, may tadopa, petrol gadising, may tabacopa, Simugase, not talk never. Simway doxing say, Sahi couldn't get, Ta couldn't get Adam regular or Adam talk Lenmanabo. I don't know. At the game, Madrida driver see Hingna, a quick labak, learning the Pumaga, kind of hot Kibaki, Totokatsu Lagram. Adumagi, Totok Mayam, the Sigi driver stay, I say, a quick driver Mayam Punsilaga, City, a quick Canada, Yan Satiba, a quick human rights, Sopani, a quick Punsi, Canada Boni, hide the Nane, do the Kima can Sigi driver stays, Pantop Horokibaneva. I don't know. Samaina drivers na akoi same kanodati akoi Manipur city landlocked state amani aduna sing na pungkoi ko sen balam ni Imphal se pura tengkot sana liba mafum ni aduna akoi bu samna haliba lambis di siga highways ne highway anis ni haitari Imphal jiri lambis ne aduga Imphal Dimapur lambis ne aduna sigi lambi anis di nga sagi truck akoi gi truck thobi liba driver mayam sina moina holak liba porak iba akoi cheng dagi hawai dagi alu dagi thau dagi ponamak akoi gi hingmada tangai na sangi hai watching se masi moina loin khon bir laga Imphal da tawraga Imphal dagi amuk akoi singi district mayam da loin thari nebo Churachandpur Tamenglong Senapati Ukhrul Chandel hai na sing mayam si loin amuk thari nebo samai to na akoi miyam siki sak thak pibi riba asumba lifeline oidiba asigi mafum sida lambi sida satliba gari driver sing si mawibo ot panai batu dagi henman lapodagi makhoi je kham ngamak tadna kano the sigi drivers day han tawre haraga makhoina
awaba thengnariba punamse akhoi ningsingaga akhoi kamai tona masidagi phangadage amsung leingaki authority na haitare government na makhoi de karamba makhalki protection pihangadage haibasiki wafam sidai khanani na ki kano amok oina aduki suma mathakta thawai kathokraba kano sing driver sing do makhoi bu ikai khumna bu utpa ningsing bo oina sigi numeche pangthorpani haibatai adu ngarang kano na haibiriba sigi transport ki kano na commissioner anurag mana haibu wafam do chumi asengmane ba driver sing akhoi di backbone ne ba makhoi lem de targati makhoi na si highway ani sri da makhoi port sing pusilaktra de akhoi kari kamai toni kamai na hingani aduna awaba masak amadi oidori ne ba haibdi akhoi sri da factory mayam si noma da sangi ba akhoi punsi da hingba da yum ma saba sangi ba masak sing yengudana si akhoi lamdam si phangma na te ba aduna si akhoi pura ine ba gawati da ki kolkata dagi ate ate mahong kya ate pura ine ad siuma mayam su pubirak le driver sing du kano to ba haibse ada makhoi ki contribution makhoi service se yam teina maru oi ba pasak ama oire haibse da kesu thodok na haini lekte an hojik ngarang su na han su mamang dagi sahi kya ki mamang dagi ni driver sing dam ta tongan ba thodok ba akhan ba policy ama government sina makhoi da protection pibina na ba makhoi ki life to secure ohena na ba amsa makhoi ki hingba makhoi ki imung manu driver sing ki imung manu da akhoi ki da secure oiba adumba life ama ohen binana karma policy kharadi government semi ba mathau tae na hainara ibse kuira bane ba adu hoji pabada government si puthok tribse masi asoiba aranba mane ba aduna mathangdadi akhoi gi hojik popular government amsu lakadore adagi handa da masigi matungda amuk matungda su 2027 ki matungda lakadaba government aduna su akhoi driver singidamta akhanaba policy ma putholaga moi the protection piba makhoi life to secure ohanba haibase madu da basis oirka policy akakna mama semaninge na ai hajaninge yam nungai